इचनाव मैम हंदक सेंट्रल लौखलप प्रोजेक्ट मणिपुर की मिंगदी यावरमदरे अदुबो नागालैंड अमसुंग मिजोराम की मिंगदी यावरमे प्रोजेक्ट हुमुद्रा मंगा संगाबा मतमदा मणिपुर की मिंगदी यावरमदरे अदुगी पावसे तामिनरसी हंदक सेंट्रल लौखलप चाखत थरम खुदिमक्ता मणिपुर की मिंगसे अनंबना हेक्टर यावरक्तबगी मतौ मोंग अमा मैमनसु उरमगनिको अदुगी पावसे तामिनरसी अदुगी मांगदा यामना नुंगाइतबा पाव अमा हाना तामिनसी इचनाव मैम इचाजीना कुंबीदा फ्रॉम लोंगनेना चखरगा ngasi phawba mafam khangdina lairi ichaju mathanna pukjabani numitha yengong yengjabani ngasi phawba mafam khangdiri ngasi mangani sujale ima gi bunga nangbu karai da lairi ge ima gi nakta la isana thandane ima na pukjabada na thakda ma laiba natte na gada ma laiba natte ima na nangbu numitha yengong yengjabani ima na nangbu from lok joy bunga bi dadi loi thona hai bato nang सेंट्रल ना मैते सिबु क्यामो यामना नुंसी है इचनाव मैम पावसे ना ताथोसी मणिपुर से क्यामो यामना चौखत थरमदा पुखत पि है मैम तामिनरसी BRO Project Humputaraga Manga Sangabada Nagaland Mizoram 1 by 1 Yauraga Manipur yauraktary Union Defense Minister Rajnath Singh na Border Road Organization BRO na paikhatlakpa Project Humputaraga Manga Sangaduna Miyam na khutsin nabada Nagaland amadi Mizoram 1 by 1 yauraklaga Manipur gi oinadi amata faw yauraktray Project asi lupa crore aniga lakh chani ga kunthra taruk changna paikhatlakpa Project Humputaraga Manga oiri hairiba project asigi manung lambi kunithoi khong yankhai mathoi amasung atopa project ani Defense Minister Rajnath na phongdokhibagi matung ina ngamkhai paringi infrastructure sing hena mapangal kankhatnaba amadi mafam aduda leiriba miyamda senmitlon phagat hannabagi pandamda paikhatkhibani haina paw asina makhatari कौट्रुक्ता कुकी सिंगना ड्रोन बॉम यावना लंदारागा मिसम कया की मथक्ता अवाना ताहलिबा अमसोंग थवाई लौखिबा अदुगुंबा प्रूफ एविडेंस लेना कुकी ना लंदारक्ते हाइबा ngamba कुकी की मिसंग चंगबा कांगुदा ngasi amuka muknauna asi video laibase yengbiu haiba wafam se thamjage maitei ekhoida namthanabase kyamok yamna hotnai haibase leiriba malemda lebe ichnaw myam punamakna asi yengsanu usanuaba amada Kuki Kulai Fiber Singna Kautruk the Chatarakiba drone bombing attack aduda Sizinakiba hanging mechanism Yauba Motar bomb gel Aduga Manaba bomb among say Kautruk Mading Lekai de police the Fangbagam Cray Hiram Asiga Mari Lena Thodok to form the Gifanga Pau Amada High Nasi Ayupung Mapanum Tarapa Adwaida Kautruk Mayang Lekai de Leba Laysang Tem Calendro Bob Yoy Amana Kulgin Naha Karaga Luina Battlega Mayuk Naba Kautruk Mading Lekai Kadang Banchat Bagin Lambina the Leba Mahaki Labukta Mahai Marongi Fibum Yansin Bachangubada Motar cell bomb adu Laibak Yunglaga Ledambat Hinrakibani Haide Potsak adu bomb oiramba yai haina chunabdage Lamsang police the Pau PK Pau adu hek Fongbaga Lamsang police ki team amat laktuna Fibum adu Yungsin K Live bomb oiramba yabugi oitokpan laibadage Lamsang police the Manipur police ke bomb detection and disposal squad ke expert sing kautuna posak adu Laibak Tautoklaga Yenglubada Pokai Kraba Motar bomb Selgitel Cliff Oiram K Lamsang police na Maka Chana Akoiba Mapam Sing the Tiba Humbagi Tabakchatabada bomb gi splinter amade primary chingba bomb gi machet kaya amaso recover tawki haina paw asina makhatari yamna nungsiraba inaw korongan mana thamaiba wafam asitu pari mom channel na sawgotchari aduga loina na hauraiba nungsiraba ningol masa singda haijagadabadi asuk phajagarba maitai ekhoi inat maitai ekhoi culture asibu ekhoina nga kadabani ekhoina malemda sakta kadabani mitop ta yum panbase ekhoi lepasi aba wafam je simatanga nungsiraba aigi isa inaw singda thamjage adudi korongan mana thamaiba wafam ase taminarsi ichinaw mayam maitai ekhoi yeknaba yamna yami maitai ekhoi sibu namthanaba honari base ichinaw mayam se loi khangam gani ko social media site oidiba korongan khumana phongdora wafam khrana non indigenous oiba ILPS card paiba miyoida mayum panbi ningol singsu ILPS card oihanaba government sirol thajanduna hotnaragani natradi lamdam sigi nupi sing laukshilaga mara tanana ba voter sanana ba hotnare haba wafam su phongdorakli Kuki lalhoba amasu sire hairi moina tawjabagi mahai sare hairi adudi karam haina siri noibado taminarsi ichinaw mayam Kuki lalhoba ma ngasi sikhre hairi amadi mahak layang pham laidabadagi sikhibani hairi amuk arambai tengol gi paw amatanga taminarsi ichinaw mayam arambai tengol na ekhoi mayam gi tamakta kari tawgi haibase ekhoi kawpham thokte aduna arambai tengol gi thamoi nungai roidaba arambai tengol da thamoi sokadaba thabak ekhoi tawminaroi se wafam je simatanga thamjage adudi paw se taminarsi ichinaw mayam
Arambai Tengol Unit Kulumdoi gi gari ama mai thabada senaba mioi ani phagatpa ngamkhre. Ngarang Arambai Tengol Unit Kulumdoi gi gari ama nambol phojing singning saning lairimbi sing manakta tayar sponsor oibadagi khamduna thamba gari ama mai thadoklambada senaba mioi ani pharga wakhal tamina khre hairi. Pari mom channel sibu yengbiri ba mayam puno pui kai khumnajari ngasidi ima mayam amana engonda kauraga phone se yamna tawre ima singi video khara hapkatnabagi tamakta adudi video dudi karisu oiba video aruba nate amaromdadi amaksu arubani haibaja ima mayam ama manipur dagi hojik hojai manipuri site parichat natun bazar da laktuna thungduna leire lakliba October ki date 20 phau leigini ima mayam sina laibase aikhoi maitai gi inat ki oiba firon phajagraba wangkhai rani muka set asigumba mayam ama adu ta loina natana lengjan phi gumba posei makhan gi maitai gi posei mayam ama puraga hojik ima mayam ama thungduna leire aduna ima singsina video se hapkat pi waina hairak padagi aina su video se matam sana hapkat padi ngamdare aisu thabak khara kanbagi maram oibana adu ngasidi ima singna hairakpagi matungina video se hapkatchage adubu aina lansigi marakta asugma blog ki oiba video hapkalo aina leijabani asidi ima mayamna manipur dagi hojai jauna laksalaga hojai de ekhoi leina ima na video hapkalo aibada ima mayamgi wa tadragadi aisu nuaite ko aduna ima mayamgi video se mate amtang mayam da thamjarake aduga loina na hojai manipuri site parichat natun bazar da leiriba ima singna pureiba firon se hojai da leiriba ichinaw mayam punamak lakbiraga phajagraba firon aduga loina na maitai gi oiba posang khudimak phangani adu matam sana lakbiraga leihona bagi tamakta pari mom channel na yengbiriba mayam punamak kem famde ikok nonjari merup gumba maitai gi haijrang gumba yamna alu ba posai punamak phangani adu mayam soidana lakpiu mamansu chanabi mamandagi tana phangani aba ofam je simatanga thamjage adudi video se yengminarasi ko ima singna hairakpati koire aisu video se matam sana hapa ngamdre adugi tamakta ima mayam ngefamda waro biganu haina pari mom channel na ikok nonjari adudi chinaw mayam video se yengminarasi wangkhai yam phaja leire chinaw mayam hojai gi manipuri site parichat bhavan da mayam lakpiraga asiga laiba phajaba makhal mathen gi wangkhai mayam se amta yengbiraga collection tawba lakpiu haijage wangkhai si khuphaja se naidro se yengba lao leiba lao tai se makhan gi leire ama mu ulage leifam ga mingam ta haibiyo ne aigi ming nong thomba manebala kaira wabagai dagi sugru road tane ado asiga su yam phaja ba koi laikrom chatpada paiba yaba beg aduga laiba makhan mathen gi firon su myam ma lei inaw sena asiga laiba se isinaw myam soida lakpiraga makhan mathen gi firon yengba lakpi haijagi ado asiga laiba se kai item no aigi item se handicraft ki oiba item ngatani haidi kauna gi bag adagi hand embroidery gi oiba haidi traditional gi oiba siroi lili adagi sling bag adagi potli handicraft ki oiba ko aduduga iche sunita aibu phone tawra kaubirakpa aduga iche gi video ai hapa yadre video se khara soiba yaubadagi aduga loina aidi blog namasu yamna haijade aduga iche gi dukan da yamna phaja ba firon yamna leihobani wangkhaita natana makhan mathen gi firon leihobani loina na leihorba dukan khudi makta yamna phaja ba firon amasong posang mayam ama leihori mayam soidana chatpiraga leibiyo bofam sitang thamjage adudi ichinaw mayam video se ngasi gi matang siga loisanjarage aduga loina na khoi ichinaw mayam section na leimina si ai bofam simatanga thamjaramge loina na amukamo video siga soiran yaukhiba kya leiraga so ngakpi waina yengbiriba mayam punamaki afamda ikok nonjari yeknabana koi sanna leirabani maitei khoi sebase ekhoi kawba haunade aduga hojik angang amna form fill up tawba chatpada ngasi jawawda thiba phangna leiri haibasi su yamna nuaite asumaina maitai masa amasung ekhoi maitai singna chection laga kadon bhaw chatpa yai kadon bhaw chatpa yade base ekhoina khangna leimina se anabudi hairibani khangna di soiba kana sunate ko adu eragasu asumaina asum tawsalaga di ichinaw singna su wakan se kaino khandori base asum launa alert oina leiru haina sumaina soibana henjala yeba ekhoi nungaite maitai masa singna sumaina soiba aduga maitai masa singna asugumbagi cheksal laudabi thabak thong tawbase yeknabada khudong sa piba gumba khangde da kari haidano yamna nungaite thamoi si pende aduna
ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯔꯤ ꯃꯈꯣꯏ ꯀꯨꯀꯤꯁꯤꯡ ꯂꯥꯟꯖꯜꯂꯛꯄ ꯇꯥꯔꯒꯁꯨ ꯆꯥꯛ ꯄꯤꯖꯔꯒ ꯑꯁꯨꯝ ꯊꯥꯕꯤꯒꯤ ꯑꯗꯨꯇ ꯅꯠꯇꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯏꯝꯐꯥꯜꯗ ꯚꯔꯥ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯔ ꯊꯥꯕꯤꯒꯤ ꯃꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟ ꯀꯌꯥ ꯑꯃꯁꯨ ꯐꯖꯅ ꯇꯧꯔ ꯊꯥꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯑꯁꯨꯝ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯤ ꯃꯤꯆꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯅ ꯈꯨꯠ ꯊꯥꯗꯦ ꯃꯤꯆꯝꯗꯤ ꯃꯤꯆꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯃꯄꯥꯟꯗ ꯊꯕꯛ ꯊꯧꯔꯝ ꯆꯠꯀꯗꯕ ꯇꯥꯔꯒꯁꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯁꯤꯒꯩ ꯍꯦꯟꯅ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯐꯝꯁꯦ ꯂꯩꯇꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯁꯣꯏꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯑꯁꯦ ꯊꯃꯣꯏꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦꯕ ꯋꯥꯐꯝꯁꯦ ꯑꯁꯤꯗꯃ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏꯁꯨ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯂꯩꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯒꯗꯕꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥ ꯃꯆꯥꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯊꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯥꯔꯤꯃꯣꯝ ꯆꯦꯅꯦꯜꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ